soon. Exchange si pong muntang long na rin. O confirm more. Section view. Karipono yaw rin sibo. Hey! Ugi kari ka lahu bro. Ugi kari na manakra pawni na nuai bro. Maram chada na idi adung mapandau tau tu bani da. Sir! Boleh re. Hey Lupi, langsung makhaku mo. Umi le pumayo. Ang nahang nga soiti kung lumande. Hagulo ta bro. Elemba. Sir, lamit na national ito. Karino ni nang to si buding pangya. Trak toy koy ting pang ni ko aisa. Chendi chagi de na. Chen yore buding san habia. Udung anan robus. Hey! Nang tisigin. Sanay kya. Tanja yoro. Hey! Nako! Masigi thongdo asibu min akhong orwa miyo singge khoi yakti khak lam sa pyar. Nang kana. Magtada Miso TV channel yang biri bapumna magpudana manjuri karibamna taram na okchari. Hantak ki ngasi akoy na pujarakli ba film asi the checkpost sire ba film asi ne the checkpost yamna thrilling ba film amma oigani haina thajai adubu ngasi ki film se akoy na yeng dringai gi mamangda akoy na yeng aba matungda adum akoy comment tawjarake aduga kummi ba artist amadi akoy gi lakpiri ba babok sing siga wari ngakeng sanajarake ngasi ki film se kamai tawbano haibado yam tang khanganjarake adu ngasi ki the checkpost sire ba film ja oza lila aga film adum kena beri dum lay rongani yang kena iko ado kena ba sigi marakta film ga lila ga ngasigi film siga ne kena bam tang tham bio sigi ahum sida hanagi film singa lila ga ngasigi film siga hanagi film singa lila ga ngadu ngasigi film siga sigi kena o siam lui lila ga film ga kena badi adum kena re goibe ma adum kena re hadi lila ga ne four side ni aduga film gi na one side ta yam ne maximum sana bani ko aduga film gi na mo kena lusalai si kai no ai kanda camera gi frame gi manung si da haitare akoi acting gudi muge channaba tawri ne ba ado lila na four size se hai raga humaga sanaba yai sigi khenaba mu thamjage aduga hanagi film sing mamang daina kumjaki ba aduga release tawgada ma kha ta usu lagi ko sigum sing siga ngasigi film si khenaba si kaino hai kanda atai atai duna saigi hero heroine gi matam sigi imung manung gi laita lairagi awana gi nungsi nungol ga ya man oi film oi ba ko maximum hai tare aduga ngasigi film si kaino hai kanda akoi gi sama muthar ise ayamana maximum aikoi drug se muthase haibagi pandam da sangchila ko film mo oiba aduga ayamana su ngasigi film se chingma da loina me ayamana ko sigi tongan ma ha om phangi aduga film se nam kanda yamna su wagi haitare ko aduga loriba character su atobo na hangai gi aina sarak ko character sing gi yam tongan me character mo oire sam ga option da ko villain gi ta ga tokpa sigi film se da thrilling film ngakta oi bai tare ko aduga koi gi manipur sida drug se muthasi hai base masida base of film ni aduga aina mu drug lom da sangse lai dunu kaino hai kanda ai gi tha ikha tha ba sing sina ai mut na silam amena moi me ngi mathak tu da lai ra kanda asa gi manipur pum base ai gi loi oi ninga ko do aduga base of film aduga hana gi film singa sigi film siga di yam ti khene be ma yam ti ne khena to wa bu yam ti wai si bra ing da na shooting ak dri ko yam ti wai ai tare ko samai thamge hoi ano ngai ado za hadise chahi loi sel lakadore ko ano wo chahi am lakadore hanta ki chahi da hob da ba aduga mathang chahi da toge kai na khan ba thawak lai bi kaino ni punsi gi pandam di mayam lai hai tare ko aduna aikoina
ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2025 ꯂꯣꯏꯗꯣꯔꯦꯀꯣ ꯃꯁꯤꯗ ꯇꯧꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯈꯤꯗꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔ ꯊꯧꯅꯤꯖꯒꯦ ꯂꯥꯟ ꯂꯩꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯉꯝꯖꯔꯤꯕ ꯊꯥꯛꯁꯤꯐꯥꯎꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯕꯁꯨ ꯑꯣꯏꯔꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯐꯤꯂꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯅꯥꯀꯣꯡꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯒ ꯌꯦꯡꯉꯦ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯌꯦꯡꯉꯤꯗꯨꯗꯤ ꯅꯣꯔꯃꯦꯜ ꯁꯨꯃꯥꯏꯅ ꯐꯝꯃ ꯌꯦꯡꯕꯅꯤꯅ ꯃꯥꯅꯦ ꯉꯁꯤꯗꯤ ꯁꯝꯒꯁꯦ ꯆꯞꯆ ꯌꯨꯡꯈꯠꯂꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣꯅꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯂꯩꯌꯦ ꯍꯣꯏ ꯇꯦꯟꯁꯟ ꯂꯩꯔ ꯌꯦꯡꯉꯦ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔ ꯑꯩꯈꯣꯏꯁꯨꯅꯦ ꯃꯊꯪ ꯇꯧꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯁꯨꯇꯤꯡꯁꯤꯗ ꯂꯣꯏ ꯎꯈꯤꯗꯕ ꯖꯒꯥꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯃꯊꯪ ꯇꯧꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯌꯦꯡꯅ ꯉꯁꯥꯏꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯣ ꯃꯊꯪꯗ ꯃꯥ ꯂꯥꯛꯄꯗ ꯀꯩꯗꯧꯔꯛꯄ ꯍꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇꯁꯨ ꯀꯣꯏꯁꯟ ꯍꯪꯖꯜꯂꯦ ꯏꯁꯥꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝꯁꯦ ꯁꯤꯐꯧꯗ ꯏꯁꯥ ꯏꯇꯣꯝꯇ ꯀꯣꯏꯁꯟ ꯍꯪꯖꯜꯂꯛꯄ ꯐꯤꯂꯝꯅꯦꯕꯁꯦ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯩ ꯃꯨꯠꯇꯨꯗ ꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗꯣ ꯀꯨꯝꯃꯤꯗꯣ ꯑꯩꯅꯦ ꯀꯥꯎꯁꯜꯂꯛꯄ ꯍꯥꯏꯗ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯑꯁꯤ ꯅꯨꯄꯥ ꯆꯪꯉꯛꯏꯁꯦ ꯄꯣꯏꯔꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯦꯟ ꯃꯥꯟ ꯇꯥꯍꯟꯗꯕꯗꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯦꯟ ꯃꯥꯟ ꯇꯥꯍꯟꯗꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯕꯣꯔꯤꯡ ꯆꯨꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯀꯤ ꯋꯥꯗꯤ ꯅꯠꯇꯦ ꯍꯥꯏꯅꯕꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯅꯤꯀꯣ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯑꯣꯔꯣ ꯂꯩꯕ ꯐꯤꯂꯝꯗꯨꯅꯦꯕ ꯃꯤꯅ ꯉꯁꯤ ꯂꯩꯈꯥꯏꯕꯅꯦ ꯑꯣꯔꯣ ꯂꯩꯈꯥꯏꯕꯅꯦ ꯉꯁꯤ ꯐꯤꯂꯝꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯆꯦꯛꯄꯣꯁꯇ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯀꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯗ ꯆꯦꯛꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯀꯣꯛ ꯑꯣꯏꯔꯤꯁꯦ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯆꯕꯗꯤ ꯅꯠꯆꯗꯦ ꯋꯥꯔꯤ ꯐꯤꯂꯝꯁꯦ ꯌꯦꯡꯅꯤꯡꯅꯕꯅꯦꯕꯀꯣ ꯑꯣꯖꯥ ꯖꯣꯏ ꯕꯤꯗ꯭ꯌꯥꯅꯦ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯑꯣꯖꯥ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯉꯍꯥꯟꯈꯩ ꯑꯣꯖꯥꯅ ꯀꯨꯝꯃꯛꯏꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯒ ꯉꯁꯤꯒꯤꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯝꯄꯤꯌꯔ ꯇꯧꯕꯁꯤ ꯀꯩꯅꯣ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯍꯜꯂꯦ ꯁ꯭ꯀ꯭ꯔꯤꯞ ꯈꯪꯕ ꯀꯥꯟꯅꯕ ꯂꯩ ꯑꯩ ꯑꯝꯇ ꯍꯥꯏꯖꯕꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯀꯩꯅꯣ ꯈꯪꯍꯜꯂꯦ ꯋꯥꯔꯤꯁꯤ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯡꯅ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯩꯅꯩꯌꯦꯕ ꯑꯗꯨꯒ ꯁꯄꯣꯁ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯝꯒꯗꯕꯁꯦ ꯁꯤꯒꯤ ꯋꯥꯔꯤꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯍꯦꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯝꯕꯅꯦ ꯑꯍꯤꯡꯒꯤ ꯐꯤꯂꯝꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯅꯝꯃꯤꯕ ꯖꯒꯥꯁꯤꯁꯨꯅꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯕ ꯌꯥꯗꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯐꯥꯒꯅꯤ ꯑꯗꯨꯒ ꯁꯥꯎꯟꯁꯤ ꯌꯥꯝ ꯀꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯅꯝꯕꯒ ꯏꯁꯥꯒꯤ ꯋꯥꯟ ꯗꯥꯏꯂꯣꯛ ꯑꯣꯏꯔꯒ ꯐꯥꯔꯒ ꯅꯝꯕꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯇꯩ ꯐꯤꯂꯝꯗꯁꯨ ꯗꯥꯏꯂꯣꯛ ꯐꯥꯍꯟꯕꯤꯌꯨ ꯏꯁꯥꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯐꯥꯔꯒ ꯉꯥꯡꯉꯛꯄꯁꯤꯒ ꯃꯤꯅ ꯍꯥꯏꯔꯒ ꯇꯥꯔ ꯉꯥꯡꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯅꯠꯇꯕꯤ ꯑꯣꯏꯗꯣꯏꯔꯥ ꯗꯕꯤꯡ ꯅꯠꯇꯦ ꯂꯥꯏꯞ ꯁꯥꯎꯟꯗꯤ ꯇꯧꯕꯇꯕꯨ ꯂꯥꯏꯞ ꯁꯥꯎꯟꯗꯨꯅ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯦꯛ ꯁꯦꯡꯗꯕꯗോ ꯑꯃꯨꯛ ꯔꯤꯗꯕꯤꯡ ꯇꯧ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯏꯗꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯨꯒ ꯄꯥꯕꯨꯡꯅꯁꯨ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯝꯄꯤꯌꯔ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯧꯔꯛꯄ ꯃꯇꯝꯗ ꯀꯩ ꯄꯥꯕꯨꯡꯗ ꯆꯦꯂꯦꯟꯖꯤꯡ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏ ꯑꯣꯏ ꯆꯦꯂꯦꯟꯖꯤꯡ ꯌꯥꯎꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯠꯇꯕ ꯌꯥꯝꯃꯉꯩ ꯐꯠꯇꯕꯅꯦ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯐꯠꯇꯕ ꯌꯥꯝꯃꯉꯩ ꯍꯥꯏꯕꯗꯤ ꯃꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯧꯋꯦ ꯑꯗꯨꯗꯁꯨ ꯑꯩꯒ ꯀꯨꯝꯃꯤꯟꯅꯔꯤꯕ ꯏꯆꯥꯅꯨꯄꯤ ꯇꯥꯡꯈꯨꯜ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯟꯖꯦꯜꯅ ꯍꯥꯏꯌꯦ ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦꯅ ꯑꯩꯈꯣꯏ ꯐꯥꯒꯤꯕ ꯍꯥꯏꯕꯅꯤ ꯍꯦꯛ ꯐꯤꯂꯝꯗ ꯐꯠꯇꯕꯅꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯕꯅꯦ ꯏꯕꯥꯅꯤ ꯋꯥ ꯂꯧꯅꯨꯑꯦꯕ ꯙꯤꯔꯥꯖꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯁꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯒꯗꯤ ꯐꯤꯂꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯣꯖꯥꯅ ꯁꯥꯕꯤꯗꯣꯏꯁꯤ ꯁꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯟꯁꯅꯦꯜ ꯆꯣꯏꯁꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯀꯃꯥꯏꯅ ꯉꯥꯡꯕ ꯌꯥꯒꯦꯁꯦ ꯁꯥꯟꯅꯖꯔꯒ ꯃꯗꯒꯤ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯕꯗꯨꯅ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯪꯒꯣꯜꯖꯥꯀꯣ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯤꯂꯝꯁꯦ ꯉꯍꯥꯟꯈꯩ ꯄꯥꯕꯨꯡꯅ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯄꯥꯕꯨꯡꯁꯤꯗ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯒ ꯍꯥꯟꯅꯒꯤ ꯐꯤꯂꯝꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯇꯣꯞ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯦ ꯁꯤꯗꯒꯤ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯐꯤꯂꯝꯅꯤ ꯑꯗꯨꯅ ꯐꯤꯂꯝꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯗꯨ ꯈꯛꯇ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗ ꯑꯦꯛ ꯇꯧꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯥꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯦꯛꯇ ꯁꯥꯖꯟꯕꯗꯣ ꯑꯥꯔꯇꯤꯁꯅꯤꯅ ꯁꯥꯕꯗꯤ ꯌꯥꯏ ꯕꯠ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯇꯧꯕꯗꯨꯒ ꯉꯁꯤ ꯈꯦꯠꯅꯕ ꯎꯔꯝꯒꯅꯤ ꯅꯣꯏꯁꯨꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯁꯤꯡ ꯌꯥꯎꯔꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯊꯤꯔꯒ ꯌꯥꯎꯍꯟꯕ ꯃꯁꯤ
ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯇꯝꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯐꯒꯠꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯤꯂꯝ ꯆꯦꯛ ꯄꯣꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯁꯤ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯏꯕ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯦ ꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯈꯜꯒꯤ ꯐꯤꯂꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯐꯤꯂꯝꯅꯤ ꯑꯗꯨ ꯋꯥꯔꯤꯁꯨ ꯅꯣꯡꯃ ꯈꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕꯅꯦꯕ ꯐ꯭ꯂꯥꯁꯕꯦꯛꯇ ꯌꯥꯎꯕꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯒꯤ ꯍꯩꯁꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗꯅ ꯑꯃꯨꯛ ꯈꯔ ꯋꯥꯠꯂꯅꯤ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯐꯤꯂꯝꯁꯤꯅ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯡꯆꯠꯇꯒꯤꯗꯤ ꯄꯨꯡꯇꯣꯡ ꯇꯣꯉꯥꯟꯕ ꯐꯤꯂꯝꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯛꯑꯕ ꯄꯥꯕꯨꯡꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯁꯤꯗ ꯍꯥꯏꯔꯛꯏꯕ ꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯔꯤꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯕꯠ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯣꯏꯅ ꯊꯣꯛꯇꯦꯕꯀꯣ ꯑꯣꯖꯥꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗꯩꯗꯤ ꯔꯤꯝꯐꯥꯃꯤ ꯍꯥꯏꯅ ꯑꯗꯨ ꯉꯁꯥꯏ ꯐꯤꯂꯝꯒꯤꯗꯤ ꯈꯪꯕ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯑꯩ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯍꯥꯏꯕ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯦ ꯑꯣꯖꯥ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯌꯥꯝ ꯆꯪꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯁꯥꯔꯤꯕ ꯀꯦꯔꯦꯛꯇꯔ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯂꯧꯔꯤꯕꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥ ꯂꯣꯏ ꯆꯨꯅꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯚꯥꯏബ്ꯁ ꯑꯃ ꯂꯣꯏ ꯐꯪꯍꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯃꯤꯠ ꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯃꯤꯕ ꯃꯇꯝꯗꯀꯣ ꯀꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕꯁꯦ ꯑꯅꯝꯕꯅ ꯎꯈ꯭ꯔꯨꯜꯒꯤ ꯖꯒꯥ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤ ꯍꯣꯜꯒꯤ ꯃꯅꯨꯡ ꯑꯃꯈꯛꯇꯅꯤ ꯃꯁꯤꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯒꯁꯨ ꯀꯁꯣꯝ ꯈꯨꯂꯦꯟ ꯚꯤꯂꯦꯖꯃꯛꯇ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯀꯩꯀꯩ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯐꯪꯔꯩ ꯎꯈ꯭ꯔꯨꯜꯗꯒꯤ ꯂꯥꯟꯊꯣꯛꯑꯒ ꯐꯪꯔꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯖꯒꯥꯗ ꯑꯣꯏꯌꯦ ꯑꯗꯣ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯈꯟꯖꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝꯁꯤꯗꯩꯗ ꯑꯩꯒꯤ ꯇꯁꯦꯡꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯍꯧꯔꯒꯗꯤ ꯑꯍꯥꯟꯕ ꯑꯣꯏꯀꯣ ꯌꯥꯝꯅ ꯐꯤꯂꯝꯗ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯝꯖꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯛꯀꯤꯂꯤ ꯑꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯩꯗ ꯂꯥꯛꯆꯕꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯀꯨꯝꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯛꯁꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯀꯨꯝꯕꯅꯤꯅ ꯑꯍꯥꯟꯕꯅꯦꯕ ꯍꯥꯟꯅ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯌꯥꯎꯗ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯇꯨꯡꯗꯁꯨ ꯑꯦꯛꯇꯤꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯑꯅꯝꯕꯅ ꯕꯦꯠ ꯉꯥꯛꯇ ꯑꯣꯏꯔꯛꯑꯅꯤꯀꯣ ꯚꯤꯂꯦꯟ ꯔꯣꯜ ꯉꯥꯛꯇꯅꯦ ꯑꯣꯏꯗꯣꯏꯁꯦ ꯑꯣꯖꯥꯁꯤꯁꯨ ꯚꯤꯂꯦꯟ ꯔꯣꯜꯅꯦꯕꯀꯣ ꯑꯗꯣ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯑꯣꯖꯥ Okay, thank you. ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯡꯗꯤ ꯗꯣꯛꯇꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔ ꯅꯥꯔꯦꯡꯕꯝ ꯀꯣ ꯑꯗꯣ ꯐꯤꯂꯝꯁꯤ ꯍꯥꯟꯅ 5-6ꯄꯨꯗꯤ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯦ ꯑꯗꯣ ꯁꯣꯔꯠ ꯑꯁꯨꯝꯗꯒꯤ ꯀꯩꯅꯣꯅꯤ ꯀꯦꯔꯦꯛꯇꯔ ꯃꯆꯥ ꯁꯨꯝ ꯌꯥꯎꯖꯕꯗꯨꯅꯦ ꯁꯤꯒꯤꯁꯤꯃꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒ ꯈꯤꯇꯪ ꯈꯦꯠꯅꯔꯞ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯁꯨꯇꯤꯡ ꯁ꯭ꯇꯥꯏꯜꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯗꯕꯤꯡ ꯇꯧꯅꯗ꯭ꯔꯦ ꯂꯥꯏꯐ ꯁꯥꯎꯟꯗ ꯌꯥꯝ ꯂꯣꯏ ꯇꯧꯅꯔꯒꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯗꯥꯏꯂꯣഗ് ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯥꯅꯔꯒ ꯀꯦꯔꯦꯛꯇꯔꯗꯨ ꯇꯧꯅꯔꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯃꯦꯂꯣ ꯗ꯭ꯔꯥꯃꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯟ ꯑꯃꯁꯨꯡ ꯋꯥꯔꯤꯒꯤ ꯄꯔꯤꯡ ꯂꯥꯏꯕ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯣꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯒꯤ ꯂꯣꯀꯦꯁꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯆꯤꯡꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯚꯦꯂꯤꯗ ꯁꯨꯝ ꯅꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯂꯧꯔ ꯆꯠꯅꯕꯤꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯒꯥꯔꯤ ꯇꯧꯔꯒ ꯄꯨꯂꯞ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯞ ꯂꯩꯊꯣꯛꯎꯕ ꯑꯗꯣ ꯎꯈ꯭ꯔꯨꯜꯒ ꯑꯁꯣꯝ ꯈꯨꯂꯦꯟꯒ ꯆꯠꯄꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯂꯩꯌꯦ ꯅꯨꯡꯉꯥꯏꯕꯗꯣ ꯆꯥꯕꯒꯤ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨꯁꯨ ꯑꯥꯗ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯏꯐꯇꯨ ꯇꯧꯔꯒ ꯇꯧꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯇꯣꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯤꯒꯤꯗꯤ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯐꯤꯂꯝꯒꯤ ꯃꯆꯠꯁꯤꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯑꯣꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯏꯁꯩꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯅꯀꯣ ꯄꯨꯔꯥ ꯊ꯭ꯔꯤꯂꯔꯅꯦ ꯄꯨꯔꯥ ꯊ꯭ꯔꯤꯂꯤꯡꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯚꯤꯂꯦꯅꯁ ꯔꯣꯜ ꯉꯥꯛꯇ ꯑꯣꯏꯔꯒ ꯀꯦꯔꯦꯛꯇꯔꯁꯦ ꯂꯥꯁꯇ ꯄꯣꯖꯤꯇꯤቭ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯃꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯣꯔꯦꯟꯅ ꯐꯖꯅ ꯏꯕꯤꯔꯦ ꯑꯗꯨꯒ ꯏꯅꯥꯎ ꯃꯍꯦꯁꯅ ꯐꯖꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯁꯦ ꯂꯣꯏꯅ ꯐꯦꯃꯤꯂꯤꯗꯧꯅ ꯑꯃꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯖꯒꯥꯁꯨ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯌꯨꯝꯗꯩ ꯂꯥꯛꯅꯔꯝꯃꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ
ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯤꯃꯤꯇꯦഡ് ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯐꯝꯗ ꯁ꯭ꯄꯣꯔꯠ ꯑꯇꯩ ꯇꯧꯈꯤꯕꯗꯨꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯌꯧꯕ ꯉꯝꯃꯣꯏꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯊꯪ ꯇꯥꯔꯛꯄ ꯐꯤꯂꯝꯗꯁꯨ ꯐꯖꯕ ꯉꯁꯤ ꯑꯣꯖꯥꯅ ꯄꯤꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯈ꯭ꯔꯤꯕ ꯏꯐꯣꯔꯠꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯥꯗꯔꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯌꯥꯝꯅ ꯀꯨꯝꯕꯤꯔꯣ ꯍꯥꯏꯖꯒꯦ ꯍꯣꯏ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯥꯁ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗꯣ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯅꯥꯇꯝꯐꯥꯟ ꯑꯃ ꯑꯗꯁꯨ ꯏꯁꯥꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯍꯦꯟꯗꯤꯀꯦꯞ ꯁꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯁꯨꯝ ꯂꯩꯕꯗꯨ ꯅꯠꯇꯕꯀꯣ ꯀꯦꯔꯦꯛꯇꯔ ꯄꯨꯕ ꯑꯃ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯨꯍꯟꯕ ꯃꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯗꯕ ꯄꯣꯠ ꯑꯃꯈꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯩꯕꯗꯨ ꯋꯥꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯐꯤꯂꯝ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔꯁꯦ ꯏꯃꯥꯟꯗ ꯃꯥꯟꯅꯕꯗꯤ ꯃꯥꯜꯂꯀꯥꯟꯗ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝ ꯄꯨꯕ ꯐꯤꯂꯝꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯦꯛꯄꯨꯗꯤ ꯇꯧꯕꯤꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯐꯤꯂꯝꯁꯤꯡꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯡꯒ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯟꯅꯒꯤ ꯐꯤꯂꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯨꯝ ꯄꯥꯕ꯭ꯂꯤꯛꯅ ꯁꯨꯝ ꯑꯉꯥꯡ ꯅꯨꯕꯤꯅ ꯌꯦꯡꯅꯔꯤꯁꯤꯒꯤ ꯃꯍꯥꯎꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯟ ꯗ꯭ꯔꯛꯇ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯂꯦ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗ ꯑꯩ ꯏꯁꯥꯃꯛ ꯈꯨꯠꯂꯥꯏꯅ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯑꯩ ꯑꯔꯣꯏꯕꯒꯤꯗ ꯑꯩꯈꯣꯏ ꯁꯨꯔꯅ ꯍꯥꯠꯄꯗꯨꯅꯤ ꯑꯗ ꯂꯩꯇꯕ ꯁꯥꯕꯗꯨꯅꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯃꯥꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯇꯥꯏꯁꯁꯨ ꯌꯥꯎꯕꯀꯣ ꯑꯗꯒꯤ ꯔꯤꯌꯦꯂꯤꯁꯇꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯂꯝ ꯀꯩꯅꯣ ꯁ꯭ꯇꯥꯏꯜꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯒꯤ ꯀꯩꯅꯣꯗꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯃꯑꯣꯡꯗꯨꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯂꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯤꯗꯀꯣ ꯑꯣꯖꯥꯅ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯒ ꯃꯤꯀꯤꯊꯤ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯐꯣꯔꯦꯁꯇ ꯃꯤꯀꯤꯊꯤ ꯍꯥꯏꯖꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯃꯤꯠ ꯃꯥꯡꯗ ꯉꯥꯛꯇꯅꯦꯕ ꯉꯁꯥꯏ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯗꯣ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯁꯦꯡꯕꯗ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯁꯦꯡꯃꯛꯀꯤꯗꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯑꯒ ꯑꯩꯅ ꯉꯁꯥꯏ ꯇꯧꯖꯔꯤꯗꯨꯗ ꯍꯣꯏ ꯑꯍꯣꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯑꯗꯣ ꯇꯁꯦꯡꯃꯛꯀꯤꯗꯤ ꯑꯗꯨꯝ ꯐꯤꯜꯗꯣ ꯑꯗꯨꯝ ꯐꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯀꯤꯕ ꯀꯩꯅꯣꯗꯤ ꯅꯣꯡ ꯀꯟꯅ ꯈꯣꯡꯕ ꯑꯗꯒꯤ ꯅꯣꯡꯒꯤ ꯑꯗꯒꯤ ꯃꯀꯨ ꯈꯣꯡꯖꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯇꯦꯟꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯁꯤꯆꯨꯋꯦꯁꯟꯗꯨ ꯄꯨꯜꯂꯤꯕꯁꯤꯡꯗꯣ ꯇꯦꯟꯁꯟ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯣꯏꯅꯔꯒ ꯂꯩꯌꯦꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯑꯃꯃꯝꯅ ꯄꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄ ꯐꯤꯂꯝꯗꯁꯨ ꯍꯦꯟꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯀꯥꯅ ꯀꯨꯝꯕ ꯌꯥꯝꯅ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯁꯛꯁꯤꯒ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃꯅꯤ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯑꯅꯧꯕ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕꯁꯤꯗꯀꯣ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯁꯤꯡꯕ ꯐꯤꯂꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯆꯦꯃꯒꯤꯅꯦ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞꯄ ꯆꯥꯅꯤꯍꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯈꯤꯇꯪ ꯅꯛꯁꯜꯂꯛꯀꯦ ꯁꯤꯒꯤꯅꯦ ꯐꯤꯂꯝꯁꯤꯗꯤꯅꯦ ꯃꯌꯥꯝꯗꯒꯤꯅꯦ ꯇꯣꯞꯄꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯛ ꯌꯦꯡꯉꯛꯄꯗꯒꯤ ꯑꯩꯅ ꯐꯤꯂꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯉꯛꯄꯗꯒꯤꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯏꯁꯥꯁꯦ ꯊꯨꯛ 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 ꯂꯥꯎꯔꯒ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯧ ꯆꯥꯅꯤꯌꯦ ꯌꯦꯡꯐꯝ ꯈꯪꯗꯦ ꯑꯗꯣ ꯐꯖꯃꯟꯗꯅ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯐꯖꯃꯟꯗꯅ ꯁꯃꯥꯖꯗꯅꯦ ꯍꯣꯏ ꯁꯃꯥꯖꯇ ꯁꯤꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯗꯅꯦ ꯑꯆꯧꯕ ꯀꯩꯅꯣꯝꯗꯤ ꯂꯥꯛꯑꯅꯤ ꯍꯣꯏ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯊꯦꯡꯅꯔꯤꯁꯦꯀꯣ ꯊꯦꯡꯅꯔꯤꯁꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯦꯡꯕ ꯂꯥꯛꯄꯒꯤꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯗꯗꯥꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯍꯥꯏꯕ ꯊꯣꯛꯇꯕꯗꯣ ꯀꯩꯒꯤꯅꯣꯗ ꯀꯩꯅꯣ ꯃꯥꯟꯅꯗꯕꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗꯦꯗꯅ ꯗꯗꯥꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯖꯣꯏꯄꯧ ꯒꯦꯡꯃꯩ ꯖꯣꯏꯄꯧ ꯒꯦꯡꯃꯩ ꯒꯥꯡꯃꯩ ꯖꯣꯏꯄꯧ ꯒꯥꯡꯃꯩ ꯉꯁꯤꯗꯒꯤ ꯐꯖꯅ ꯍꯥꯏꯕ ꯍꯩꯔꯅꯤ ꯑꯗꯨꯝ ꯎꯗꯤ ꯎꯖꯕꯀꯣ ꯑꯗꯣ ꯆꯤꯆꯦꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯔꯦ ꯆꯤꯆꯦꯒ ꯗꯗꯥꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩꯌꯦꯅ ꯑꯗꯨꯝ ꯎꯖꯩꯀꯣ ꯑꯗꯨꯒ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯗꯗꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯑꯃꯗꯒ ꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯃꯥꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯑꯃ ꯀꯨꯝꯈꯤꯕ ꯃꯌꯥꯝꯁꯤꯒ ꯍꯟꯗꯛꯁꯤ ꯏꯇꯣꯞ ꯇꯣꯞꯄꯦꯕ ꯃꯥꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯇꯣꯉꯥꯜꯂꯦꯕ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯣꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯃꯥꯗ ꯆꯦꯛ ꯄꯣꯁ ꯁꯤꯅꯦꯃꯥꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯣꯏ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯃꯥꯗꯨ ꯌꯦꯡꯉꯒ ꯑꯐꯕ ꯃꯌꯥꯝꯗꯣ ꯄꯨꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯕꯨꯡ ꯖꯣꯏꯄꯧ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯃꯤꯡꯁꯦ ꯍꯥꯏꯕ ꯍꯩꯅꯕ ꯊꯦꯡꯛ ꯌꯨ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯕꯕꯥ
ꯃꯩ ꯐꯥꯎꯒꯦ ꯈꯪꯗꯦ ꯃꯨꯟꯅ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯉꯣꯟꯗ ꯍꯥꯏ ꯀꯩ ꯐꯥꯎꯒꯦ ꯃꯃꯤꯡꯁꯤꯗ ꯆꯦꯛ ꯄꯣꯁ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯝꯗꯁꯨ ꯑꯗꯨꯗꯤ ꯌꯦꯡꯉꯒ ꯈꯪꯉꯅꯤꯀꯣ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯔꯤꯂꯤꯁ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯦꯕ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯇꯣꯉꯥꯜꯂꯦ ꯑꯗꯩ ꯁꯤꯅꯦꯃꯥꯒꯤ ꯃꯀꯨ ꯊꯣꯛꯁꯨ ꯇꯣꯉꯥꯜꯂꯦ ꯗꯤꯁ ꯏꯁ ꯕꯦꯔꯤ ꯒꯨꯗ ꯐꯤꯂꯝ ꯑꯣꯀꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯐꯤꯂꯝ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯇꯧꯖꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯏꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯔꯤ ꯑꯃꯠꯇꯗꯤ ꯂꯩꯖꯗꯦ ꯕꯠ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯃꯝꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯃꯗꯤ ꯈꯜꯂꯤ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯉꯤ ꯗ ꯆꯦꯛ ꯄꯣꯁ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯃꯤꯁꯣ ꯇꯤꯚꯤꯅ ꯄꯤꯖꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯞꯗꯦꯠ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ